ꯁꯤ ꯃꯍꯥꯎꯁꯦ ꯑꯩ ꯍꯥꯏꯔꯛꯑꯔꯣꯏ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯁꯤꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯆꯦꯡꯀꯨꯞ ꯃꯅꯥ ꯁꯥꯛ ꯑꯃ ꯌꯥꯎꯔꯦ ꯁꯤꯒꯤꯁꯦ ꯔꯥꯁꯃꯥꯅꯦ ꯕꯣꯔꯤꯅꯦ ꯆꯦꯡꯀꯨꯞ ꯃꯅꯥꯅꯦ ꯇꯧꯔꯒ ꯑꯍꯨꯝꯁꯦ ꯇꯧꯔꯒ ꯁꯥꯛ ꯇꯧꯕꯅꯦ ꯑꯗꯨꯒ ꯎꯁꯣꯏ ꯀꯥꯡꯁꯨꯁꯤꯃ ꯑꯗꯨ ꯎꯁꯣꯏ ꯀꯥꯡꯁꯨꯁꯤꯒ ꯆꯦꯡꯀꯨꯞ ꯃꯅꯥ ꯁꯥꯛꯁꯤꯒꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ ꯑꯩꯅ ꯔꯥꯁꯃꯥꯒ ꯇꯧꯔꯒ ꯁꯨꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟꯒ ꯇꯧꯔꯒ ꯀꯪꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯁꯨꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯪꯕꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯆꯣꯇꯛ ꯇꯧꯅ ꯆꯥꯕꯁꯦ ꯑꯩ ꯁꯤꯅ ꯆꯥꯕ ꯍꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯀꯪꯕꯗꯗꯤ ꯑꯩ ꯆꯥꯕ ꯍꯩꯇꯦ ꯑꯗꯨꯅ ꯃꯪꯒꯟꯒ ꯇꯧꯔꯒ ꯁꯨꯕꯗꯩ ꯀꯌꯥ ꯁꯨꯗꯦ ꯔꯥꯁꯃꯥ ꯅꯠꯇ꯭ꯔꯒ ꯑꯂꯨꯒ ꯁꯨꯕꯗꯣ ꯑꯗꯨ ꯑꯅꯤꯗꯨ ꯈꯛꯇꯅꯦꯕ ꯑꯩꯅ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯅꯤꯁꯤꯅ ꯃꯄꯨꯡ ꯐꯥꯗꯦꯅ ꯑꯩꯅ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯃ ꯍꯥꯞꯆꯜꯂꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯇꯥꯎꯕ ꯑꯃꯒ ꯌꯥꯎꯔꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯊꯦꯜꯁꯦ ꯁꯤꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯈꯥꯃꯦꯟꯁꯦ ꯁꯤꯁꯤꯃꯁꯨ ꯍꯥꯞꯆꯜꯂꯒꯦ ꯈꯥꯃꯦꯟ ꯑꯇꯥꯎꯕꯁꯤꯃꯁꯨ ꯍꯥꯞꯄꯒꯦ ꯑꯗꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯁꯤꯃꯁꯨ ꯍꯥꯞꯆꯜꯂꯒꯦ ꯏꯟꯖꯥꯡ ꯃꯊꯦꯜ 3 ꯁꯨꯔꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯤꯁꯨ ꯍꯥꯞꯁꯤꯔꯥ ꯉꯥ ꯑꯇꯥꯎꯕꯁꯦ ꯍꯥꯞꯄꯔꯣꯏꯁꯤꯗ ꯉꯥ ꯑꯇꯥꯎꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ ꯄꯣꯠꯅꯤ ꯁꯤꯁꯤꯅ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯆꯦꯈꯣꯝꯁꯦ ꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯇꯤꯟꯖꯔꯛꯀꯦ
세. 하우냐 사보 거요 시간 짜자 시간 짜거든 오렌지 지금 하고 해달라 지금 하고 있고 안녕하세요 감사합니다 안녕하세요 감사합니다 지금 하고 있어 힘 묻었어 그냥 좀 과일 먹어요
좀 하와. 자기 간호가 한우도 지금 문화가 한우도 이제 다시 걸려말라. 봐봐.
ꯊꯤꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯏ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯕ꯭ꯂꯣꯛ ꯅꯝꯖꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯆꯥꯔꯣꯁꯦ ꯄꯪꯍꯥꯎꯗ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤ ꯌꯥꯝ ꯍꯥꯎꯔꯤꯁꯦ ꯉꯥ ꯊꯣꯡꯕꯗꯨꯗꯒꯤ ꯉꯁꯥꯏꯒꯤ ꯆꯤꯛꯀꯨ ꯃꯅꯥ ꯀꯥꯡꯍꯧꯗꯣ ꯑꯗꯨꯒ ꯀꯥꯡꯁꯨꯗꯨꯒꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ